Manipur Story Babs ki viewers singamadi subscribers singbo ahanba maktada channel asigi maikai dagi nolokpu uchari. Ngasi so mayamna thoidok hindokna pambiriba pabung BK Panji mayumgi khujek dagi anawa wari ima muk puduna lakchari. Mayam gidamak mathang manong naina sandokna bagidamak miyamna kushinnanaba haiduna puduna lakchari. Phonogi sagol marum. Raskanya ngasi phonogo lekonda chatlubadagi nahan makhaiga manadaba wakhal charangnaba haifam khangdaba tarang amada itauk tawbugum tawkri chahi matang namadi tanja menja mityeng nayeng mafam matamna sabi sanok singi ahan benungsibagi sayo tamnarak pangaktani phonogi saban yengbada phajai konongi visual setpada pakjai ngangthorakpa wahaida marik chumi nupa thui pakhang pharaklaba sidadi phonobu ubada pamdaba laisabi amatta yaukidre phonobu bor oiningbana asa tawduna manglan kaya mangjariba khungangi laikai amadi phonobu phangnaba khuldagi masak matau phajabada masana napal tawjariba kaya phonogi wakhalda ungau ngaunare majaibe manasu phonobu Laisabi kaya amana soidana pamkhalamgani habise khangi phonogi samjaraba matau oduda nungsilang thak baibi mana hekta laina phagadoriba masigi wakhalda raskanya do phonobu magi khungangda amuk halaningre hamdade raskanya do sagol adu pamjarambagi phonogi nakta naksinna ninglambadugi wakhaladu natre nasidi laisabi mana thawaina pamjaba pakhang mabu uningba wari sananingba wakhal pogle mathangi numitasu hanagum phonoga majaibe maga atangbiga makhoi ahumdo laikonda lak atangbi sajik chari raskanyana phonoga majaibe mana mahoksa raskanyana phamnaba sem sariba molaba phampak thakta phamladuna wari sanari Nahakdi ngasi nini humni leraga nangi khungkang dahan khragani atang bi su puduna sakrani aigi punsi se ihang hang haurani nangdi aigi damakta kari su khalam loi haiba ikhangi nahakdi aibu khanbibrane nangbu kari su khanbide haibade haigano aina konungda aigi pamujarwa sagol asiga sanglaba lambi asida wana laklibase raskanyana khangsinadriba karigino adodi pabungna haibadagini aidi ningthogda igi sagol puduna konung karakani haibagi wa haikide chalamdaida aina pikiba thajaba ado kawrabra aina nongma soidana lakani haikibado wafam asidi majaibi makhaktada haikibani aina nangna hariba singda achumba ngaktani aina nahagi sagolgi amadi nahagi damakta yamna khalli haibasidi nangna hayeng nahagi khungang yoraga kauthokinuko kari haigedabano khangde aigi wakanse leitabam sukang khangde iyum thadokduna lakpagira natraga konongsida namit mari mangani lerakpagira yamna hainadrabo yumda halabasu sida leirabasu mahauksagadi iman manade aina khanjaba mi amana pukning leitadaba ase aingondasu nungaitaba phauribani aibu ningthaugi masana pini haiduna hangoibagum tawbada nungaite nahakse aigi na pabung laibak sigina ningthauna chalaba luna khallaba misak amani nangna ibu lapna thamliba karigino ai khange ai yatang bina kari su leitraba khungangi lairaba imung amada pokku phonobu miyamna ningthawna masak khangbibani nungsibi iningthawna engonda aigi sagol ase konungda thamse kyara haikre aini yaba sungam ngamdabani ai apamada hayu pige sana pambra
lupa pambra lam phawa pi hai khrabani aina khwaidagi hena nungsina pamujana luina jariba ai yatang bibo mawu thadok pudi ai ngamlaro Nahaki wakhal thawai haksang pumnamak atang bidalay. Nangsu mini, nangsu thamoy pali. Taibang pangi awa ana, nungsiba apamba khangpham dithui. Nangna nangi atang bibu khwaidagi luna nungsina khanjabagum. Aidi nangbu yamna nungsijana khanjaribani. Majaibi madi hainingba ngangningba maning tamna haiba ngangba ngami adubu aidi madusu ngamloi Nahak mini, hainingba ngangningba karigi ngamloi dawribano. Aingonda amukta yenglaune. Yengningdabro. Yengningdrabasu amuktang yenglau. Kuhina unadrabasu karigumba mafam amada thengnarabadi isak khangbiroi. Nangi tabaraba chimban koirong narabi misna soijai narabi samlang leirang gulab kum ningthibi khajai aduga amuksu saji mitagum tathak pumijing adugi sumatakta leibak amagi ningthogi majai bi mani munna yengadaba pamuida Yengsu yengningdana pamuriba. Nangi sagolgi phajaba saithabagum. Munna suk yengdana aibusu yamna wangna kadaidagi parmano chanana yengleroidra yenglibasidi hanana yengkre ngarang su ukre aigi mitse usin manate haifet lakphet ubo oirumgani pumnadi yengdri yengo ai nangi mangda nakna phamlabani illiba phi adu nantharap tawalaga yamna nakna changsilai Ponona hakthengana onsinduna yengba ngamjade lasing mapongum tholabi majai bi magi khutsa aduna ponogi khajaida thenglaga yeningdrabasu yengdaba sukya yaroi haiduna michana na yenghalle tholabi nupi makhutna punsi ahanba oina thenglakpa aduda irak naraba mi amagum pangthakre maithongda apana na yengba ngamdaduna mamai luptharap yengjaroi tumtak tawbi khadang tilang go thabada ingan ngan ubang ma khawri charam madugi hek haitharakpada ayengba khudingna kalakna pham oiraba saban murti edu ubada phono mamit tapna uisinduna khangjai raskanya phono gi makhut jet adubu paiduna chingsillaga yengo aigi thabaki mihulda phawriba nangbu nungsibagi mihul tanthase Raskanya gi thamoi mapada thambi phonona yamna ikai hangoina tapna chingthokje aisibu hingsabi amagum adukina loinariba karigino aisu nupine aisu leisabine ningthau maza oirabasu apamba nungsiba khanglibane nangna haiba khuding aina yaroidaba amata leite aina haibasu nangna yabi phamthoi ai khusi thado ai nanga nagachare kadaidano nangna lambu phangloi ai hotpirake asi haiduna phonogi mananganda khutsa manga aduna hotchai phono amukke hena laihau hobagum tanikre masado karigi nasadu nikli thengli chalase atang bisu yumda chaningamani horen ai nangi kada khara thengna lakani tamlamba yaroi aidi ware nganna tumlani atang bisu waramnani kuiroi aisu atang bisu tumhannaba tumlamdai sida amuk aniraktang oirabasu nanjagi tawbani nangi atang bigi matuna makelhaloi Maharani, nasanupina phono asibu phaba ngamgadoribra natragana ngamloidoribra khangdini nungtigidi makhoyanina lekona satminaba amat leptri Isa nupinadi gyan tai magi pukning kharadi
ꯍꯣꯡꯕꯒꯨꯝ ꯇꯧꯏ ꯍꯥꯏꯕꯅꯤ. ꯃꯆꯥꯅꯨꯄꯤꯁꯨ ꯂꯩꯁꯥꯕꯤꯅꯤ, ꯃꯁꯛ ꯃꯇꯧꯗꯨ ꯋꯥꯠꯄꯁꯨ ꯂꯩꯇꯦ. ꯐꯣꯅꯣꯁꯨ ꯄꯥꯈꯪ ꯐꯥꯔꯕꯅꯤ. ꯃꯍꯥꯛ ꯑꯉꯥꯎꯕꯁꯨ ꯅꯠꯇꯦ. ꯅꯛꯁꯤꯟꯅꯔꯗꯤ ꯂꯩꯃꯤꯟꯅꯔꯗꯤ ꯍꯨꯏ ꯍꯧꯗꯣꯡꯁꯨ ꯅꯨꯡꯁꯤꯅꯔꯤꯕꯗꯨꯅꯤ. ꯐꯔꯦ ꯐꯔꯦ, ꯃꯗꯨ ꯄꯨꯝꯕ ꯑꯣꯏꯔꯁꯅꯨ. ꯃꯈꯣꯏ ꯑꯅꯤꯅꯕꯨ ꯍꯦꯛ ꯌꯥꯅꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯍꯌꯦꯡꯃꯛ ꯅꯤꯡꯊꯧ ꯐꯝ ꯑꯁꯤꯕꯨ ꯄꯤꯒꯦ ꯈꯜꯂꯤꯕꯅꯤ ꯑꯩꯗꯤ. ꯂꯩꯈꯥꯏ ꯑꯃ ꯇꯥꯍꯧꯗꯕ ꯌꯥꯗꯦ ꯃꯥꯃ. ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯗ ꯍꯪꯂꯒ ꯂꯣꯏꯅ ꯈꯪꯂꯒꯗꯕꯅꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯂꯨꯛ ꯍꯥꯕ ꯂꯣꯏꯗꯅ ꯐꯣꯅꯣ ꯃꯥꯒꯤ ꯑꯇꯥꯡꯕꯤꯒ ꯄꯣꯊꯥꯔꯤ. ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯑꯗꯨ ꯁꯣꯏꯗꯅ ꯃꯖꯥꯏꯕꯦꯝꯃ ꯑꯗꯨ ꯐꯣꯅꯣꯒꯤ ꯀꯥꯗ ꯂꯥꯛꯏ. ꯇꯨꯝꯕꯨꯗꯤ ꯇꯨꯝꯅꯤꯡꯂꯝꯂꯅꯤ. ꯌꯥꯝꯅ ꯊꯦꯡꯕ ꯅꯠꯇ꯭ꯔꯤ. ꯀꯨꯏꯅ ꯌꯦꯡꯂꯣꯏ, ꯉꯥꯏꯍꯥꯛꯇꯅꯤ. ꯑꯇꯥꯡꯕꯤꯒꯤ ꯃꯁꯣꯡꯁꯦ ꯅꯍꯥꯟꯗꯨꯅ ꯁꯥꯟꯅꯖꯒꯦ. ꯑꯇꯥꯡꯕꯤ ꯌꯦꯡꯂꯝꯗꯅ ꯑꯩꯗꯤ ꯇꯨꯝꯊꯕ ꯌꯥꯗꯦ. ꯑꯇꯥꯡꯕꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗꯗꯤ ꯀꯔꯝꯅ ꯇꯨꯝꯊꯔꯤꯕ? ꯃꯇꯝꯗꯨꯅ ꯇꯨꯝꯗꯅ ꯃꯪꯂꯥꯟ ꯀꯌꯥ ꯃꯪꯂꯤꯕ. ꯃꯪꯂꯥꯟꯁꯤꯡ ꯑꯗꯨ ꯃꯪꯅ ꯃꯪꯅ ꯃꯤꯠ ꯎꯏꯁꯤꯟꯈꯤꯕꯅꯤꯗꯅ. ꯂꯩꯀꯣꯜꯗ ꯆꯠꯂꯨꯕꯒꯤ ꯋꯥꯔꯝꯂꯅꯤ. ꯄꯣꯊꯥꯔꯨꯔꯗꯅ. ꯍꯣꯏ, ꯄꯣꯊꯥꯔꯁꯤ. ꯑꯇꯥꯡꯕꯤꯒꯤ ꯃꯅꯥꯛꯇ ꯑꯩꯁꯨ ꯇꯨꯝꯂꯁꯤꯔ ꯈꯪꯗꯦ. ꯑꯩꯒꯤ ꯀꯥꯗ ꯃꯖꯥꯏꯕꯦꯝꯃ ꯂꯥꯛꯄꯁꯦ ꯑꯩꯗꯤ ꯍꯦꯛꯇ ꯄꯥꯈꯠꯂꯦ. ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯥꯡ ꯄꯥꯏꯗꯨꯅ ꯊꯤꯟꯒꯦ ꯍꯥꯏꯕ ꯅꯠꯇꯦ. ꯍꯌꯦꯡꯅ ꯂꯣꯏꯔꯅꯤ ꯅꯪꯒ ꯑꯩꯒ ꯂꯩꯀꯣꯜꯗ ꯆꯠꯃꯤꯟꯅꯕ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯅꯪꯒꯤ ꯑꯇꯥꯡꯕꯤ ꯄꯨꯔꯒ ꯅꯍꯥꯛꯀꯤ ꯈꯨꯟꯗ ꯍꯟꯈ꯭ꯔꯅꯤ. ꯁꯥꯎꯔꯤꯔꯣ? ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯕ? ꯑꯩꯅ ꯅꯪꯒꯤ ꯀꯥꯗ ꯆꯪꯂꯛꯄꯒꯤ. ꯃꯖꯥꯏꯕꯦꯝꯃꯅ ꯃꯍꯥꯔꯥꯅꯤꯒ ꯄꯨꯟꯅ ꯆꯪꯂꯛꯄꯗꯤ ꯈꯔ ꯐꯩ. ꯃꯖꯥꯏꯕꯦꯝꯃꯅ ꯇꯣꯝꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯁꯦ ꯑꯩ ꯇꯁꯦꯡꯅ ꯍꯪꯒꯣꯏ. ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯌꯥꯕ ꯄꯤꯔꯒ ꯑꯩꯁꯦ ꯅꯪꯒꯤ ꯀꯥꯗ ꯂꯥꯛꯂꯤꯕꯅꯤ. ꯅꯣꯡꯃꯗ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅꯕꯒꯤ, ꯋꯥꯔꯤ ꯁꯥꯕꯒꯤ, ꯆꯠꯃꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯇꯦ. ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯌꯥꯔꯣꯏ. ꯄꯥꯕꯨꯡꯒꯤ ꯃꯅꯥꯏ ꯃꯁꯦꯜ ꯑꯃꯠꯇꯅ ꯑꯩꯉꯣꯟꯗ ꯅꯤꯡꯊꯤꯅ ꯌꯦꯡꯕꯁꯨ ꯐꯪꯗ꯭ꯔꯤ. ꯀꯅꯥꯒꯨꯝꯕ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯂꯨꯗꯅ ꯌꯦꯡꯂꯕꯁꯨ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯄꯥꯕꯨꯡꯅ ꯗꯟꯗꯤ ꯄꯤꯒꯅꯤ. ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯪꯉꯣꯟꯗꯗꯤ ꯇꯣꯞ ꯇꯣꯞꯄ ꯑꯃꯅꯤ. ꯄꯥꯕꯨꯡꯅ ꯌꯥꯗ꯭ꯔꯒꯕꯨ ꯅꯨꯡꯇꯤꯒꯤ ꯂꯩꯀꯣꯜꯗ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯀꯔꯝꯅ ꯅꯪꯒ ꯆꯠꯃꯤꯟꯅꯒꯅꯤ? ꯃꯊꯣꯠ ꯀꯥꯔꯛꯄ ꯁꯛꯍꯦꯟꯕ, ꯃꯤꯅ ꯉꯥꯎꯅꯔꯕ ꯄꯥꯈꯪ ꯑꯃꯒꯤ ꯀꯥꯗ ꯅꯨꯃꯤꯗꯥꯡ ꯆꯪꯂꯛꯇꯨꯅ ꯑꯇꯥꯡꯕꯤ ꯌꯦꯡꯂꯔꯤꯕ ꯑꯁꯤꯕꯨ ꯋꯥ ꯊꯣꯛꯇꯨꯅ ꯋꯥꯌꯦꯜꯁꯪ ꯌꯧꯔꯣꯏꯗ꯭ꯔꯥ? ꯑꯩꯗꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯗ ꯍꯧꯅ ꯂꯣꯟꯆꯠ ꯕꯦꯕꯥꯔ ꯀꯥꯏꯕ ꯄꯥꯝꯗꯦ. ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯕ ꯃꯤꯑꯣꯏ ꯑꯃꯠꯇꯁꯨ ꯊꯦꯡꯅꯗ꯭ꯔꯤ ꯑꯩꯗꯤ. ꯅꯪꯗꯤ ꯌꯦꯡꯕꯗ ꯆꯤꯡꯂꯦꯝꯃꯤ, ꯃꯆꯪ ꯑꯣꯏꯕ ꯋꯥꯇ ꯉꯥꯡꯉꯤ, ꯇꯥꯕꯗ ꯅꯨꯡꯉꯥꯏ. ꯑꯩꯗꯤ ꯇꯨꯝꯅꯤꯡꯂꯦ. ꯑꯩ ꯍꯤꯞꯊꯔꯦꯀꯣ. ꯑꯇꯥꯡꯕꯤꯗꯣ ꯇꯨꯝꯃꯣꯅ ꯑꯃꯨꯛꯇ ꯅꯥꯟꯊꯕꯤꯔꯝꯃꯨ. ꯔꯥꯖꯀꯟꯌꯥꯅ ꯑꯇꯥꯡꯕꯤꯒꯤ ꯃꯃꯥꯏꯗ ꯃꯈꯨꯠꯅ ꯅꯥꯟꯊꯔꯒ ꯑꯇꯥꯡꯕꯤ ꯇꯨꯝꯂꯣ ꯍꯥꯏꯅ ꯅꯥꯟꯊꯕꯤꯔꯝꯃꯤ. ꯑꯇꯥꯡꯕꯤꯒꯤ ꯃꯃꯤꯠ ꯇꯞꯅ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯦ. ꯑꯇꯥꯡꯕꯤꯒꯤ ꯃꯄꯨꯁꯤꯁꯨ ꯅꯥꯟꯊꯕꯤꯔꯝꯂꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯐꯣꯅꯣꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯃꯣꯜꯂꯕꯤ ꯈꯨꯠꯁꯥꯗꯨꯅ ꯈꯨꯠꯆꯞꯄꯤꯅ ꯆꯞꯂꯒ, ꯑꯇꯥꯡꯕꯤꯒꯤ ꯃꯄꯨ ꯅꯪꯁꯨ ꯇꯨꯝꯃꯣ ꯍꯥꯏꯅ ꯁꯤꯛꯂꯝꯂꯒ ꯔꯥꯖꯀꯟꯌꯥ ꯐꯣꯅꯣꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈ꯭ꯔꯦ. ꯐꯣꯅꯣ ꯇꯨꯝꯊꯕꯗꯤ ꯂꯥꯏꯔꯗꯅ ꯄꯪꯊꯕꯒꯤ ꯍꯤꯗꯥꯛꯅ ꯄꯪꯊꯍꯟꯕꯒꯨꯝ ꯃꯃꯤꯠ ꯂꯥꯎꯅ ꯄꯥꯡꯂꯗꯨꯅ ꯅꯣꯡꯊꯛꯇ ꯌꯦꯡꯗꯨꯅ ꯋꯥꯈꯜꯒꯤ ꯄꯥꯛꯂꯕ ꯏꯌꯥꯏꯗ ꯂꯣꯡꯗꯥꯎ ꯇꯥꯎꯕꯒꯨꯝ ꯇꯥꯎꯊꯔꯦ. ꯔꯥꯖꯀꯟꯌꯥꯒꯤ ꯇꯧꯊꯣꯔꯛꯄ ꯃꯑꯣꯡ ꯃꯇꯧ, ꯃꯤꯠꯌꯦꯡ, ꯋꯥꯍꯩ ꯋꯥꯇꯥ ꯇꯨ ꯆꯨꯡꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯒ ꯔꯥꯖꯀꯟꯌꯥꯗꯤ ꯃꯥꯒꯤ ꯅꯤꯡꯖꯕ ꯑꯃꯗꯤ ꯊꯨꯡꯈ꯭ꯔꯦ. ꯐꯣꯅꯣꯒꯤ ꯈꯖꯥꯏꯗ ꯈꯨꯠꯆꯞꯄꯤꯅ ꯆꯞꯄ ꯐꯪꯖꯕ ꯑꯗꯨꯅ ꯑꯍꯥꯟꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯈ꯭ꯔꯦ. ꯑꯁꯨꯝꯅ ꯐꯣꯅꯣꯒ ꯃꯖꯥꯏꯕꯦꯝꯃꯒ ꯅꯨꯡꯉꯥꯏꯖꯔꯕ ꯃꯪꯂꯥꯟ ꯑꯃꯗ ꯇꯥꯎꯅꯈ꯭ꯔꯦ. ꯐꯣꯅꯣ ꯒ꯭ꯌꯥꯟ ꯂꯩꯕ ꯅꯨꯄꯥꯅꯤ. ꯋꯥꯈꯜ ꯃꯁꯥ ꯃꯔꯦꯡ ꯐꯟꯗꯣꯛꯇꯨꯅ ꯈꯟꯕ ꯌꯥꯕ ꯈꯟꯗꯨꯅ ꯌꯦꯡꯉꯤ. ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤ, ꯑꯩꯍꯥꯛꯀꯤ ꯑꯇꯥꯡꯕꯤ, ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯄꯨꯟꯅ ꯕꯟꯗꯤ ꯑꯣꯏꯗꯨꯅ ꯇꯣꯛꯀꯗꯣꯏꯔꯥ? ꯂꯥꯏꯕꯛ ꯐꯕ ꯃꯄꯣꯛ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯁꯤꯅꯆꯤꯡꯕ ꯋꯥꯈꯜꯅ ꯐꯣꯅꯣꯒꯤ ꯃꯁꯥꯗꯨ ꯍꯔꯥꯎꯐꯝꯁꯨ ꯈꯪꯗꯦ, ꯅꯨꯡꯉꯥꯏꯐꯝꯁꯨ ꯈꯪꯗꯦ.
ꯃꯉꯥꯅꯤ ꯁꯨꯕ ꯅꯨꯃꯤꯠꯅꯤ ꯐꯣꯅꯣꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯛꯄ ꯉꯁꯤ ꯑꯁꯤ ꯍꯧꯈ꯭ꯔꯕꯗꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯌꯨꯝꯗ ꯆꯠꯂꯒꯅꯤ ꯅꯨꯃꯤꯠ ꯈꯔ ꯆꯣꯟꯊꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯅꯕ ꯈꯣꯠꯄ ꯐꯣꯅꯣꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯔꯥꯖꯀꯟꯌꯥꯅꯁꯨ ꯍꯥꯏꯐꯦꯠꯇꯪꯗꯤ ꯄꯟꯗꯨꯅ ꯌꯦꯡꯉꯤ ꯀꯥꯟꯅꯗꯦ ꯐꯣꯅꯣꯒꯤꯗꯤ ꯋꯥ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯅꯤꯡꯊꯧꯅ ꯊꯣꯏꯗꯣꯛꯅ ꯑꯈꯟꯅꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯅꯤꯡꯊꯤꯅ ꯁꯤꯜ ꯂꯥꯡꯍꯟꯈ꯭ꯔꯦ ꯃꯍꯥꯔꯥꯅꯤꯅ ꯐꯣꯅꯣꯒꯤ ꯑꯅꯧꯕ ꯐꯤꯖꯣꯜ ꯑꯈꯟꯅꯕ ꯈꯟꯗꯣꯛꯇꯨꯅ ꯊꯝꯈ꯭ꯔꯦ ꯅꯤꯡꯊꯧꯅ ꯐꯣꯅꯣꯕꯨ ꯃꯥꯅ ꯂꯥꯛꯄꯗ ꯁꯦꯠ ꯆꯥꯔꯛꯄ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯑꯅꯧꯕ ꯑꯍꯟꯕ ꯑꯃꯅ ꯁꯤꯟꯗꯣꯛꯍꯟꯅꯕꯒꯤꯗꯃꯛ ꯃꯍꯥꯔꯥꯅꯤꯗ ꯁꯤꯟꯅꯈ꯭ꯔꯦ ꯐꯣꯅꯣ ꯀꯣꯅꯨꯡꯗꯒꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯅꯤ ꯍꯥꯏꯕ ꯇꯥꯔꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯄꯦꯟꯅ ꯌꯦꯡꯍꯧꯅꯕꯒꯤꯗꯃꯛ ꯃꯅꯥꯏ ꯄꯨꯝꯕ ꯉꯥꯏꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯌꯧꯔꯗꯨꯅ ꯐꯣꯅꯣꯅ ꯑꯇꯥꯡꯕꯤ ꯄꯨꯗꯨꯅ ꯃꯖꯥꯏꯕꯦꯝꯃꯒ ꯂꯩꯀꯣꯜ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯖꯥꯏꯕꯦꯝꯃꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯁꯤꯔꯤꯕ ꯌꯥꯜꯂꯤꯕ ꯁꯅꯥ ꯂꯨꯄꯥꯒꯤ ꯂꯩꯇꯦꯡ ꯌꯦꯡꯕꯗ ꯃꯇꯥ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯍꯥꯟꯅ ꯃꯁꯥꯒꯤ ꯅꯤꯡꯊꯤꯔꯕ ꯀꯨꯆꯨ ꯀꯨꯃꯦꯅ ꯃꯥꯏꯀꯩ ꯑꯃ ꯄꯨꯝꯂꯪ ꯂꯪꯅ ꯃꯉꯥꯜ ꯅꯥꯏꯗꯨꯅ ꯂꯩꯔꯕ ꯃꯥꯏꯊꯣꯡꯗ ꯐꯖꯈ꯭ꯔꯕ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯂꯤꯛ ꯀꯣꯟꯅ ꯂꯩꯇꯦꯡꯂꯕꯗꯨꯗꯤ ꯅꯨꯃꯤꯠ ꯊꯥ ꯊꯣꯛꯇ꯭ꯔꯕꯁꯨ ꯌꯥꯔꯦ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏ ꯃꯟꯇ꯭ꯔꯤ ꯐꯥꯎꯕ ꯉꯛꯅ ꯌꯦꯡꯅꯤ ꯉꯁꯤꯗꯤ ꯔꯥꯖꯀꯟꯌꯥꯁꯤ ꯁ꯭ꯋꯔꯒꯗꯒꯤ ꯀꯨꯝꯊꯔꯛꯄ ꯁ꯭ꯋꯔꯒꯒꯤ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯉꯥꯏꯔꯦ ꯇꯛꯁꯤ ꯁꯣꯟꯅꯤ ꯀꯌꯥꯗ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯅ ꯐꯖꯔꯤꯕ ꯁꯕꯥꯟ ꯃꯨꯔꯇꯤ ꯂꯥꯏꯅ ꯁꯦꯝꯕ ꯂꯥꯏꯔꯦꯝꯕꯤꯅꯤ ꯃꯈꯣꯏ ꯑꯅꯤ ꯂꯩꯀꯣꯟ ꯌꯧꯔꯦ ꯐꯣꯅꯣꯒꯤ ꯑꯇꯥꯡꯕꯤꯗꯨ ꯉꯁꯤꯗꯤ ꯏꯅꯧ ꯅꯧꯕ ꯖꯒꯥ ꯑꯃꯗ ꯑꯣꯏꯅ ꯁꯖꯤꯛ ꯆꯥꯈ꯭ꯔꯦ ꯐꯣꯅꯣꯒ ꯔꯥꯖꯀꯟꯌꯥꯒꯁꯨ ꯏꯅꯧ ꯅꯧꯕ ꯐꯝꯐꯝ ꯑꯃꯗ ꯐꯝꯂꯗꯨꯅ ꯂꯩꯀꯣꯜꯒꯤ ꯅꯤꯡꯊꯤꯔꯕ ꯂꯩ ꯃꯈꯜ ꯀꯌꯥ ꯑꯗꯨꯕꯨ ꯌꯦꯡꯂꯤ ꯍꯌꯦꯡꯗꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯑꯇꯥꯡꯕꯤꯒ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯌꯨꯝꯗ ꯍꯟꯒꯅꯤ ꯈꯟꯕꯗ ꯉꯁꯤꯗꯒꯤ ꯍꯧꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯂꯅꯤ ꯃꯗꯨꯗꯤ ꯑꯩꯉꯣꯟꯗ ꯐꯥꯎꯗꯦ ꯌꯨꯝꯗ ꯍꯟꯅꯤꯡꯕ ꯐꯥꯎꯗꯦ ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯂꯩꯅꯤꯡꯕꯁꯨ ꯐꯥꯎꯗꯦ ꯌꯨꯝꯗꯁꯨ ꯍꯟꯅꯤꯡꯗ꯭ꯔꯕ ꯀꯣꯅꯨꯡꯗꯁꯨ ꯂꯩꯅꯤꯡꯗ꯭ꯔꯕ ꯂꯩꯀꯣꯜꯁꯤꯗ ꯂꯩꯕꯗꯤ ꯍꯩꯅꯒꯗ꯭ꯔꯥ ꯑꯩꯍꯥꯛ ꯑꯃꯗꯤ ꯑꯩꯍꯥꯛꯀꯤ ꯑꯇꯥꯡꯕꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯍꯧꯖꯤꯛ ꯃꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯈꯪꯂꯦ ꯄꯥꯕꯨꯡꯅ ꯁꯒꯣꯜ ꯑꯗꯣ ꯀꯣꯅꯨꯡꯗ ꯊꯝꯂꯁꯤ ꯃꯃꯜ ꯄꯤꯒꯦ ꯍꯥꯏꯕꯗꯨꯒꯤ ꯑꯣꯏꯔꯤꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯁꯒꯣꯜꯒꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯝꯗꯕ ꯑꯃꯠꯇ ꯊꯣꯛꯂꯔꯣꯏ ꯅꯪꯁꯦ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯅꯤ ꯑꯩꯕꯨ ꯃꯖꯥꯏꯕꯦꯝꯃꯗ ꯁꯤꯟꯅꯔꯕ ꯑꯗꯨꯅꯕꯨ ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯄꯥꯝꯕ ꯌꯦꯡꯁꯤꯟꯅꯕ ꯑꯩꯅ ꯅꯪꯒꯤ ꯅꯇꯨꯡ ꯀꯨꯏꯅ ꯏꯟꯅꯔꯤꯁꯤꯗꯤ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯅꯪꯅ ꯌꯨꯝꯗ ꯍꯟꯈꯤꯕꯗ ꯑꯩꯁꯨ ꯌꯥꯎꯅ ꯆꯠꯄꯁꯨ ꯌꯥꯔꯤ ꯑꯥꯗꯅ ꯀꯅꯥꯅ ꯁꯦꯟꯅꯕꯤꯒꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯖꯥꯏꯕꯦꯝꯃ ꯂꯩꯕ ꯍꯩꯅꯔꯣꯏꯗ ꯍꯩꯅꯅꯤ ꯑꯩꯗꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯥꯎꯖꯔꯛꯂꯕꯁꯨ ꯑꯆꯤꯛꯄ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡ ꯆꯤꯡꯌꯥꯒꯤ ꯐꯖꯕ ꯗ꯭ꯔꯤꯁꯥ ꯌꯦꯡꯖꯅꯤꯡꯉꯤ ꯀꯣꯅꯨꯡ ꯑꯁꯤꯗꯗꯤ ꯕꯣꯟꯒꯤ ꯆꯦꯛꯂꯥ ꯑꯃꯒꯨꯝꯕꯅꯤ ꯈꯨꯡꯒꯪ ꯑꯗꯨꯗꯗꯤ ꯇꯝꯊꯤꯔꯕ ꯀꯂꯛ ꯀꯟꯖꯥꯎꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯩꯇ꯭ꯔꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯂꯤꯕꯅꯤ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯗꯦ ꯅꯪꯒ ꯑꯇꯥꯡꯕꯤꯒꯒꯤ ꯃꯅꯥꯛꯇꯕꯨ ꯂꯩꯖꯕ ꯐꯪꯂꯕꯗꯤ ꯑꯩꯅ ꯆꯠꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯃꯖꯥꯏꯕꯦꯝꯃꯅ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯕꯤꯔꯛꯀꯅꯨ ꯑꯩꯒꯤ ꯃꯇꯝ ꯌꯦꯡꯂꯒ ꯑꯩ ꯍꯦꯛꯇ ꯂꯥꯛꯀꯅꯤ ꯑꯩꯗꯤ ꯀꯨꯏꯅ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯂꯣꯏ ꯀꯅꯥꯕꯣ ꯑꯇꯥꯡꯕꯤꯁꯦ ꯀꯨꯏꯅ ꯎꯗꯅ ꯂꯩꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯇꯥꯡꯕꯤꯁꯦ ꯀꯣꯅꯨꯡꯗ ꯊꯅꯝꯂꯒꯦ ꯑꯩ ꯇꯣꯝꯇ ꯍꯟꯈ꯭ꯔꯒꯦ ꯃꯗꯨꯗꯤ ꯌꯥꯔꯦꯗꯅ ꯌꯥꯕꯨꯗꯤ ꯌꯥꯏ ꯑꯗꯨꯗ ꯁꯒꯣꯜ ꯃꯄꯨ ꯌꯥꯎꯗꯅꯗꯤ ꯑꯩꯅ ꯆꯠꯈ꯭ꯔꯕꯗꯤ ꯃꯖꯥꯏꯕꯦꯝꯃꯅ ꯁꯒꯣꯜ ꯃꯄꯨ ꯑꯣꯏꯒꯗꯧꯔꯕꯅꯤ ꯁꯒꯣꯜ ꯃꯄꯨꯗꯣ ꯑꯃꯨꯛ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯑꯉꯥꯎꯕꯤ ꯁꯥꯗꯨꯅ ꯃꯖꯥꯏꯕꯦꯝꯃꯅ ꯅꯨꯡꯁꯤꯖꯔꯤꯕ ꯄꯥꯝꯖꯔꯤꯕꯁꯦ ꯑꯩꯒꯤ ꯑꯇꯥꯡꯕꯤ ꯅꯠꯇ꯭ꯔꯣ ꯃꯖꯥꯏꯕꯦꯝꯃꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ ꯉꯥꯏꯍꯥꯛꯇ ꯇꯠꯅ ꯊꯥꯅꯗꯅꯕ ꯊꯅꯝꯂꯒꯦ ꯍꯥꯏꯕꯅꯤ ꯁꯤꯕꯨ ꯌꯥꯗ꯭ꯔꯣ ꯑꯇꯥꯡꯕꯤꯁꯦ ꯊꯅꯝꯕꯨꯗꯤ ꯊꯝꯍꯟꯅꯤꯡꯉꯤ ꯊꯝꯗꯤ ꯊꯅꯝꯒꯅꯨꯗ ꯑꯇꯥꯡꯕꯤ ꯄꯨꯔꯒ ꯆꯠꯈꯣ
ꯑꯇꯥꯡꯕꯤ ꯄꯨꯔꯒ ꯂꯥꯛꯎ꯫ ꯃꯆꯥꯏꯕꯤ ꯑꯃꯒꯤꯅ ꯇꯧ ꯌꯦꯡꯕꯅꯤ ꯑꯇꯥꯡꯕꯤꯅ ꯑꯩ ꯌꯥꯎꯗꯅ ꯂꯩꯌꯨ ꯍꯦꯛ ꯌꯥꯔꯕꯗꯤ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯅꯍꯥꯛꯀꯤ ꯑꯇꯥꯡꯕꯤꯅ ꯅꯪ ꯌꯥꯎꯗꯅ ꯂꯩꯌꯨ ꯌꯥꯗꯕꯒꯨꯝ ꯑꯩꯁꯨ ꯑꯇꯥꯡꯕꯤꯒꯤ ꯃꯄꯨꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯂꯣꯏ꯫ ꯑꯇꯥꯡꯕꯤꯒꯤ ꯃꯄꯨ ꯍꯥꯏꯕꯕꯨ ꯃꯆꯥꯏꯕꯤ ꯑꯃꯅꯤ ꯑꯇꯥꯡꯕꯤꯒꯤ ꯃꯄꯨ ꯑꯣꯏꯅꯤꯡꯗꯕ꯭ꯔꯣ? ꯑꯣꯏꯅꯤꯡꯉꯤ, ꯑꯅꯤꯃꯛꯀꯤ ꯃꯄꯨ ꯑꯣꯏꯅꯤꯡꯉꯤ ꯑꯩꯗꯤ꯫ ꯑꯅꯤꯃꯛꯀꯤ? ꯑꯃꯅ ꯀꯅꯥ? ꯑꯇꯥꯡꯕꯤꯒꯤ ꯃꯄꯨꯁꯤ ꯀꯅꯥꯅꯣ? ꯅꯍꯥꯛ ꯅꯠꯇ꯭ꯔꯥ? ꯍꯧꯖꯤꯛ ꯑꯩꯗꯤ ꯑꯇꯥꯡꯕꯤꯒꯤ ꯊꯣꯏꯅ ꯈꯟꯗ꯭ꯔꯦ꯫ ꯑꯇꯥꯡꯕꯤꯗꯒꯤ ꯍꯦꯟꯕ ꯅꯍꯥꯛ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯃꯅꯤꯡ ꯇꯝꯅ ꯍꯥꯏꯗꯣꯛꯄ ꯉꯝꯂꯤꯕ ꯅꯪꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯂꯩꯔꯝꯂꯣꯏ꯫ ꯅꯪꯒꯤꯁꯨ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯕꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯕ? ꯂꯩꯀꯣꯜꯁꯤꯗ ꯀꯅꯥꯁꯨ ꯇꯥꯔꯔꯣꯏ꯫ ꯍꯥꯏꯌꯣ, ꯍꯥꯏꯅꯤꯡꯕꯗ ꯂꯣꯠꯂꯒ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯅꯣ꯫ ꯑꯩ ꯍꯌꯦꯡ ꯆꯠꯂꯒꯦ꯫ ꯑꯗꯨ ꯈꯛꯇꯔꯥ? ꯃꯗꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ꯫ ꯂꯣꯏꯔꯕ꯭ꯔꯥ? ꯍꯥꯏꯅꯤꯡꯕ ꯑꯇꯩꯗꯤ ꯃꯊꯪ ꯂꯥꯛꯄꯗ ꯁꯣꯏꯗꯅ ꯍꯥꯏꯔꯒꯦ꯫ ꯂꯣꯏꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯃ ꯑꯅꯤꯗꯪ ꯍꯥꯏꯐꯦꯠꯇꯪ ꯀꯥꯡꯊꯣꯛꯂꯝꯃꯨ꯫